Miss Powdam Yang Birba quite typical. Tam Commander Tramok Sablina, Nasigi, Maruba Pau Pijari. Chief Minister N. Birena, Financial Year Gamari Lenana. Departments in the Satuna was one Taudanava, Yam the Popular Philippi. Bishau Mega Marki and over Branson Nasidagi, Coxinam Kaida, ex MLA, Vice President Handoke. Save the people and save the nation, Haiba Benan Makada, Manipur Su, Strike at the Great. Lonana. How moment Hingalaki Matanga, Kananaba, opposition of Pukiva, Wapam Yaki of the Gi, Rajah Shavagi Mipam Nasi, Pung Amaron, Yakoke. Howzy Mapung Pau, Lobby the Sea. Manipuri Semester and Birena, financial year Lakpok Irina, Miam the Pausel Pirate, Money. Jimmister Gi Pauselda, Miamna, financial year Logidore Hivagi, departments in the Gi, Tabaksuki Nokivagi, Natatikagi, Seltum Tanabagi Matanga, file Tadoi Tadok, the Hivagi sense of Mui Tabak Tawigano. I am e-filing the Sunare, Kanabuna file pending lady Hargadi, CM the high C Natraga, anti-corruption cell, grievance cell, the give phone number sing the common Yagani. Kanabuna Department of Satuna, employees sing the cell Pizagas, file Tadok and Highway concept Tadok view. Overdraft Tadanaba balance level, the Wigi Tabok Tangasino, Sankivay. Secretary Natraga, Department sing the Kanagumuna, employees sing the Sizatum Zataguna was at one of the water Wigano. Department couldn't get Tadok from Tokpa, file sing, Madam Sana, Matang Sana, Labs, or Denava Tadokani. Kanabugi file, sanction labor budget, the Yorba Tadokayari, Highway Badi, CM Office, Natraga, grievance sale, the fine number Galona, Bow Pibiro, Department couldn't get financial Yananga Pizagani Haina, Miam, the Kangalaki. The file Tadori, Tadoroki, Dutawita, we have a Sienna bird, Sonaba, Wigano. I am going to e-filing the I am going to Satnare. I don't know file pending lady, Haragadi, Kugi, Narakuna, Hajariba, CM, the High C, anti-corruption, Sen, grievance, lady, number, the C department, the Gakuina financial agency, to file Tagalak, Tadorok, Hibadum, Tawirpi. I do a department, the Satana employees in the Kangde Kari, the Kangde, Amada Kangde. Paisa Piraga, another Peter, the Hado in a kind of concept to look to you, and some social overdraft, Tadanava level, Tamaka balance, don't know whether I see no any Marta Ama, Noma Tendavay, Punktendavay, Adunatana, they carrying Mama Kalamaki, Sinzatumda, there was at one of the Bogiwapam, Lairoy, Adunakana, Gumbishina, Secretary Satanata, and top of the Sangana, the Cotton Department, the employees in the one number what's it Tobigano, some so in a file may with the car labor, financial year, budget labor, Hadokon Topa department, Kudimaki, files in Madam Sana, Matang Sana, Labs Wadanabay, Tadorokani, Haidana, and Miam from the Hajid. Manipur Hokivapung could marida, Mui, Ani, COVID positive or Tenacre, Pukumashida, Mui, Samri, Marpuni toy COVID test, okay, Maduda, Mui, Ani, COVID positive or Kivana, Nasi, COVID positive or Sang, Sada. Swino Dasmik Mari the Lake. State Asida, COVID pandemic, Hode, Nasi Powder, upon Bamui, Lab Amagal Sing Contract, Subna, Marpu Taru, COVID positive oil cray, Mui listing a nigga jam Guna Lake Hidre, Nasi, Mui Mangana, COVID Naba Paduna, discharged okay. High Manga si target state Asi Apunba, COVID Naba Pakibu Sing, Lab Amagal Sing Contra Mariga, Samapanga Kunmapan Sukiduna, COVID recovery rate Sada, Modraga Nipan, Dasmik Nipum the Yore, active case Tana. All Manipur Working Journalists Union Amjuna press sticker la the Sinabagi Mayokta drive Satragani. Nasi Amjugi General Secretary the Thok Paserol Aman High press ki Mingse Naraga Pauminatava Mui Karna press sticker Gari Kada Maruina 4-wheeler Singra Naptuna Chatok Trashing Taudur Lady Hibagi Pau Segis Taudur Lady Pau Segis from the Tabak Toriba Single Paushing is at Sohanaba Amadi Miam the Lan Honaba Tabak Satari Hibagi Pau. Amjuna Pangle, Tongase, Walking Journalists Singi, Hub Amasung, Todang the Pong, Singaba Amasung, Guide Bibini Haina, Union National Low Dungamloy. India State Kerala press sticker lana Garida Napa, Pauminataba Musing,
पुलिस की ड्राइव चथदुना फगत पलैखरे मणिपुर गुंबा कन्फ्लिक्ट जोन ओइरिबा लमदम मसिदा डेमोक्रेसी की मरीसुबा युम्बीनी हाइना लैरिबा प्रेस पु कनागुम मियोय खरना लाना उहन्नबगी थबक चथ्रेगलेब थोंग असे एमजुना हक्सिना लवी मरम मसिना पाउमी नतबा मियोय सिंगना प्रेस स्टिकर गाड़ी दा नफसिनदनबा एमजुना खंगलगलै लोइनाना ngasiदagi tharga cheolamagi manungda sticker sing adu lathokpiyo karigumba piriba matamasi manungda lathokhtaba targadi manipur gi director general of police da complaint tawraga ain gi mateng lorgani loinana amjuna manipur police ka khusamnarga state asigi district pumbada drive am satuduna gari da press sticker napsinduna paumi sarga saliba sing masak khangdokduna ain gi oiba lakhotpham thokpa thabak lokhalagani hairi इंडिया की ममिंग लेरबा कंपनी अमा ओइरबा विशाल मेगा मार्ट की अनोबा मसा अमा ngasi कक्सिंग डिस्ट्रिक्ट की कक्सिंग लमखाइदा हांगदोखरे एशियन हाईवे नंबर 2 दा हेक 2 गा हेक नगनबदा लेगेदोरिबा दुकान अदु कक्सिंग कंस्टिट्युएंसी की एक्सएमएलए वाई सुरचंद्रना हांगदोखिबनी दुकान हांगबा दुगा मरी लेना एक्सएमएलए वाई सुरचंद्रना कक्सिंगबु मणिपुर की अतई सिटी सिंगदगी हेना मसक थोकपा सिटी अमा ओहेनबा होनबगी मनुंगसना ngasi hangliba bisal gi anuba dukan asi maike songi biamda chauna kanaba ma pirgani maruina visal mega mart asina kaksing khaktenatana tengnopal sandelamadi thawal district ki miam gi nomagi mathau taba polam sing yauna tongan ba polam sing ahomba mabalda phanganba ngamba sina miam gi senmilon da chauna kanaba ma pirgani loina mega mart asi chalaibada kaksing gi thabak phangdriba mioi kaya amasu thabak piba ngamlagani haike ahomba rate everything se koi kaksin da onhan bhai se kaksin khai se sandel tenopal kaksin district su thawal district ki center ni over koi international asian highway dal leba port manina base koi bin ri more tamu dagi bhola ga koi lebi apki do sab lei kana gi chan thar le piron khong kol lik everything pangba suma dukan ma visal shopping mall ma kaksin khai dala basi kaksin gi hanagi chokot da anuba mathel ma hapsin lakum ni ma se koi ana koi kunna visal thagachari ngasi marsi tang kunipan amadi hayeng marsi tang ma panda lebak sinma thungna sathagadaba general strike sawatuna ngasi Manipur su save the people and save the nation haiba banner gi makha strike sathagre state asigi oina trade union singi apunba body ama oiba coordinating body of trade unions Manipur na strike sinduna strike asi sathagi bani haiba body asida I took C2 intook took you took independent trade union of BSNL bank yawd natana LIC post office sing AG amadi state government employees sing su sawatki ngasi ahanba numit asida BSNL bank LIC post office sing thonglonduna makoi gi office premises ta wakat mifam phambaga loinana mifam su pangthoki AIBEA BEFI AIBOA nasu khusamna sinduna khong jangsin ki general strike asibo asha anganwadi midday meal worker NRM amadi atai scheme workers sing nasu saruk yadru sawatki masida natana construction worker rural workers sing loinana sinising saruk yakhi I took C2 SMS took you took amadi independent trade union kusamna sinduna imphal mayunda rally amsu satki haibu rally asi I took general secretary amadi coordinating body of trade unions Manipur L Sotin Kumar coordinating body convener su oiba C2 gi lusingba Catherine Santa amadi Manipur Longmi Loop ki president and Singerjit na dusingki Southern Angami People Organization Sepo na Manipur lengakta makhoi gi oiba demand pirakte haibadagi National Highway kuntrag mapan Imphal Dimapur lambida matam kaptana sathrakiba banna maram oiduna Manipur gi nomagi tangai fadana sangba polam sing lauthok loksin tawriba gari kaya Assam amadi Nagaland gi marakta panduna leire masigi mathakta nomagi tangai fadana sangba polam singi mamal maram sadana wakhalakpa loinana Manipur da leiriba oil depot singda petrol amadi diesel phangdabagi awaba su mayaknaba haure nakalamromda Southern Angami People's Organization na National Highway kutham pan sathariba matam kaktaba bangi mayokta All Assam Manipur Youth Association na ngarang ahing nongyai dagi Assam gi ngangkhai paringda National Highway Nagaland phawdan satkadaba ngangkhai da counter blockade haukhre Assam dagi Nagaland sangadaba gari sing Assam gi ngangkhai paringda panba haukiba loinana
Assam Lengak Amadi Miang Merta Unkunaba Hore. Machine Yamlaba, all Assam Manipuri Youth Association Amadi, Maira Pai Singha, National Highway to talk to Na, Nagaland Sandaba, Gari Sing, I think Pibagi Tabakan, Hena Kakat and Grey, Adumapu, Hosik Pawi in a palm the Todosin talk poetry highway. Counter block in Maram Orega, Nagaland Amadi, Assam the Punduna Leramba, gas bullet, truck yauna, Asatak Puva Gari Sing, Impal, Trok, Navigamak, Jiri Lamita Lakpa Hokre. Lonana, Impal lagi bullet tank amadi ahang ba truck kaya security personnel singangak senduna jai lambi de sangduna nomagi tangai phadaba poram sing lona basat pa hokre haire. District Institute of Education Diet Kaksingna Manipur lega ki SCERT gi listing makhada school adoption program ga mari lenana nomagi oiba lenga ki makhada leba school singkhakta gi oiba district thaki layek pa amasung district thaki Manipuri Punga Warigi Wareng Iba Sangdam Nava among a sea Pangtokre, died Kaksing the Pangtokiva, Torum Aduga Mari Lenana, like Frapum, Romola, program gi Instasna, Pondokivada, ZEO Kaksing district Makada, Lariba Tongan Tonganba, Lengaki School Singda, class 1 degi, 8 Pawagi, Manunda, Mahi Tamliba, Kangataba, Mahiri Marfu Hena, Saru Yaduna, Torum Asi Pangtok Libani. School adoption program asi pangthopagi maru eba panamdi sotna leiba khungangit khungangda leiba lengaki school singda mahi masing tamliba mahiroi singda lotuna leiba potential sing adubu tongan ba ko curricular amasung extracurricular sing school singduda pangthop handuna makhoi gi talent sing uthok handuna mapung phana matik charba mioi amamam tungi punsida ohin naba hona bani haina phongdokki Class 1 dagi 5 Pawagi Mahiro Singh Nasaruk Yakiba Lai Yekpa Sangram Naba Aduda Elangbam Nikhil practicing Junior High School na Hanba W Gulbas Saha Kaksing Kulen Primary School na Anishuba Amasong M Monis Kaksing Turel Wangma Junior High School na Ahum Subat Taki Class 6 dagi 8 Pawada Leiba Mahiro Singh Oina Pangthokpa Pungawari Gi Wareng Iba Sangram Nabada Mangnambam Yohenba Kaksing Kuno Government High School na Hanba Baby Rose Mangnambam practicing Junior School High School Kaksing na Anishuba Amasung DH Roshan Kaksing Higher Secondary School na Humsuba Taki Ngasigi Thorom Aduda Nauram Bir Mangol Tabuktagi Potharba Principal na Athoiba Mithung Elangbam Surendrujit AI na Thorom Mapu Oina Saruk Yaduna Makok Matang Taraba Mayro Singh Amasung Consolation gi Mana Singh Oina Selgi Mana Amasung Sakhang se Piduna Pun Tawatke. Yam Kuyona Bowagibana, Yam Lana Haibangam Drema. Adudra, Labor Sata system, essay, folk essay or painting or they folk dance or they even quiz possible Nuchana. Simba Haribam since the Magihana Tamiba like school subject to Nataba, Atotomo Mams, when we told that the Simba was the preparation to motivate to Gita Zamo, the Moda Pamalema, High Simba Tokusina. Manipur Commission for Protection of Child Rights MCP CRG Chairperson Yauna Mihut Kangbu among us Manipuri Governor da Tongan ba Hiram Singh Matanga Tabak Oina I had been a cell pisin cray. Nasi Manipuri Governor ga Unaru Ramatunda MCP CRG Chairperson Prailatpum Manibabu Sarmana Hai Hausi COVID-19 Lichet Ki Fibam Pagalaktuna School Hangba Horukliba Asida Tongan ba Hostel Hangliba Singi Rule Ama Tambiduna Hostel Sindagi Talk for crime sing talk to Nava Hiram Kibagaloinana Anu Vasaka Asidasu Hiriba Rulasi Semi never recommend to Cray Mang Makatan High Saka Sina COVID-19 Licet Tegnanava Same Liva Consultative Committee da MCP CRG Mihut Yahon Biba Education ga Mari Lenava Lakolakpat Tabak Thorum Amadi Policy Sembra MCP Siana Pikat Kiva Recommendations Singadu Tabak Oina Paket Pinava Amade, Hosik Ladiva, Children Park, Asidagi Karahen, the Sawa Ama, Sebet Pinava, Hibern Singba, Kaya Singh, Governor da, Hajaki, Haina Fondoki, Makatana Mahan Hai, Hariba, MCPCR na, Tamkiva Wakam Singh, a say, Governor na, Yang Singani Haibagi Tajaba, Piraki Amadi, Saliba Saya Sida Susoi Tabak, Nakolakani, Haibagi Tajaba, Tamli Hainasu, Fondoki. Sunkana, Wahorpojita, Hoina Hostil Salariba Mamja. Masih aku ina tuan ba rule lama hai tare. Masih aku ina government budi aku jadi madu
ꯑꯩꯈꯣꯏꯅ ꯔꯤꯀꯃꯦꯟꯗꯦꯁꯟ ꯇꯧꯈ꯭ꯔꯦ ꯃꯗꯨ ꯂꯥꯛꯇꯣꯏꯕ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯤ ꯑꯅꯧꯕꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠ 100ꯅꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯃꯁꯤ ꯍꯥꯞꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯊꯣꯛꯇꯅꯕ ꯁꯤꯒꯤ ꯃꯦꯖꯔꯁ ꯍꯥꯏꯇꯥꯔꯦ ꯃꯁꯤꯁꯨ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯝꯖꯔꯒ ꯒꯕꯔꯅꯔꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯊꯥꯖꯔꯦ ꯂꯧꯎ ꯁꯤꯡꯎ ꯇꯧꯔꯤꯕꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯐꯪꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯅ RA Fernandez State President Manipur Tribal Indigenous Farmers Committee MTIFC Manipurna foundorkli ngasi Technopol District ki manung chana leiba Ice Cotton Faida leiba Devara BLF Hall pangthok kiba Technopol amasung Sandil District ki oiba Manipur Tribal Indigenous Farmers Committee semba amasung lengakna lau singu tauriba sa san loiduna hingjariba singda piriba scheme amasung sentang singi matangda wakal taminaba ki thorum amada akhang ahi oina Fernandez na makha taaduna hai lenga ki thabak phangdraba aikhoisu khunai asida su nomduna contribution kaya tauribani masina maram origa lengakna suri nomliba aikhoigi namak scheme kaya puthokpiduna aikoi gi semilon phagat hannaba honabiri adubu lawmi sinmi aikoina scheme sing adu kamdona logani amasong phangba yagani haiba adu khanadabadagi scheme singi senpham sing phangba ngamdri asigumba maram kaya si MTIFC na maru oiba thaurang lauduna singi district khudingmakta committee sing semduna lawmi simi aikoi punsinduna scheme kaya gi kanaba du punna haminnabaga loinana aikoi gi semlon phagat hannaba honabinabani haina phongdokhi Manipur state as a whole oina farmers committee se district khuding da amasung chakot from district adum leibani for example like progressive farmer union haina impact leye the lawmi sinmi loop haina tapak leye ko tribal ki oina leitaba ki damakta masibu akoina late 2000 dik hawkre ado district se han na leiramba district ari bising de leiba ado anau district sing city thadona leitaba ado ari district sing de leiba du difang ora patigi nauna ko sema aga papangan pi daga masi competition control pani akoi baji kanikam toy tolop cha ba senjau pai ba singna thabo ha pa scheme ha sam khaina rupa lasing 10% pi thoga 20% pi thoga mokani low ni ko masadi employee ba sa pai bani masara mai matura manaura masenla employee ko de da mokani beneficiary pi real farmer di Laudum le lere laudigi yum halaga mara pura protection khad imung sarai lere adum maya madu khan ram dong ai bisidi install to da ya de hena kan sema committee ni ka Manipur Tribal Indigenous Farmers Committee MTIFC Technopol branch Technopol district na yumbu oiduna pangthokhiba thorum aduda MTIFC gi thobu sing abasung district ki branch sing dagi lakpa thobu kya su saruk yakhe Cookie Students Organization More Block ki campus ta Assam Rifles ki Civic Action Program ki makhada sakiba toilet block hauna bimatung ina 26 sector Assam Rifles ki Brigadier Ajay Singh Ranana Ribon Kakturu ngasi sangakre ngasi ki throm aduda 43 Assam Rifles More ki CEO Sumit Sut HTC KCA madi KSO ki lusingwa singsu saruk yakhi Brigadier Ajay Singh Ranana haikibada ngasi pangthok liba thoram asi tangai fadana afaba makhal gi sanitation ama thamduna haksang phana leinabagi wakhalon da same kibani haiki toilet block asi sabibagi namak KSO Morena Assam Rifles bu thagat phongdo ki amoromda KSO More block na sinduna More gi tongan ba school singi mahirui singna handak pangthok kadoriba SSLC exam da yagadoriba mahirui singi oiba mock test pangthok khiba aduda makok mathang tarba singda mana pathum singsu yanthokpaga loinana SSLC amadi SSLC exam da saruk yagadoriba mairu sing desu yaipho paujel pirakli thawgi mamal hegat khiba amadi trade union singna leba chingna thungra strike chawriba sigi matang da khanasi haina operation party singna thagat khiba wafam adu Rajya Sabha gi chairman M Venkaiah Naidu na dismiss tawkhibadagi ngasi Rajya Sabha gi session pung amoram yethokki Chairman Naiduna haikibada opposition pikhalakpa notice adu mahak pare madu lokhol haina warep lore opposition members sing makhogi sit ta phamduna adum leikhi adumainamak numiyungba pung 33 fawa Rajya Sabha gi session yethokki 0 hours loikhi
Trinamool Congress MP Derek O'Brien na phonu khibada maru ebu wafam sing khanasi haibada BJP na kidun sele haike. West Bengal ki Governor Jagdeep Dhankar ngase Union Home Minister Amit Shah ga New Delhi unakre unakhiba aduda kari khanakhibe haibadi matang dadi phonrok palaitri West Bengal ki Birbhum da thokiba hingsa gi thodoki watok amal laringai gi manungda unakhibani thorok adugi matang da West Bengal Assembly sathringai da Trinamool Congress MLA singa launa khongna sathabadagi opposition gi lusingba oiriba Subhendu Adhikari yauna BJP ki MLA manga suspend tawkibani Birbhum gi hingsa gi thodok adugi matang da governor na thodok adu rajniti gi oiba saruk sinbani haina Minister Mamata Banerjee da serolama irakre hairi Sikhibi masing hegalakpa yari haina su phongdokhi Trinamool Congress ki lusingba Bahadur Saik hat khrabagi matungda sarvam miyam amana Birbhum gi Rampur hat area da miyoi nipan mai thaduna hat khibani thodok adugi maramda thijinaba Kolkata High Court ki order amagi matungina Central Bureau of Investigation na thabak hawat khre hairi hauzik aroibada maroi paw hun pijari Chief Minister N. Birena Financial Year Gamari Lenana Department Sing the Sector What's one Taudanaba Liam the Object Kirkley Bishau Mega Marki Ano Branch Sidagi Kaxinam Kaida ex MLA Vice President Hangdokre Save the People and Save the Nation Haiba Banner Makada Manipur Su Structure Tagre Lonana How Moment Hingalaki Matanga Kananaba Opposition Pukatkiba Wapam Yakidabagi Rajah Shabagi Mipam Nasi Pung Amaron Yatokre Nasidi image problem sanduk sawa matang sa lojiri niam amukana khunjeri